CF amasung PD Minister Karam Siam na nafsa gi agent amasung transporter singda lupa crore mari henba gi check singa sikhusin nakre. Education Minister Radhe Siam na classroom singbo research oriented ohening gi apamba education by never singda taksilakre. Nominee ki oiba business meeting Myanmar India nga si Mandalay da hawdokre Moria Madita Muda visa office amayawnga wapam kayada yanakre. Nauna semjin maloi kraba linthongan bi kaithil da pofam phami sing matang da anoba say na ba lakwana nupi sing na pot yon lefre. Parliamentary Secretary Tarani Thoina Office of Profit Hall Taubaga Mari Lenana ha kiba recommendation gi paukum athuba da pirak naba MPCC na taksilaki. Mayabu kurumzari adom yang basi Impact News ni ai takilamam siam kanan hause pungza si pawbagi mariba pausing iham de pizari. Nafsa gi makhad Imphal West Thawbal amasung Kangpopi district ta hangliba fair price soap agent singi phangpham thokpa marginal money pithoknaba mainaba DSO singdanga si sek mana khusinakre lemoriba district singi su siasang hek loisenbaga athuba matamda pithoknaba sem sare haina CF amasung PD Minister Karam Siamna phongdokre ngasi all secretary te laiba mahak office ta pangthopa pawmisngunabada Minister Karam Siamna Ingkum jalisini tarataruk tagi chana bahau kiba napsa ek ki matung inna transporter amasung fire price soap ki pifam thokpa bill mamangi lenga ki matamda amata pitok na malaite mamangi lengak matamda ek asigi makhada central share phangba ngamnamdrabasu anoba lengak asina kan hotnabadagi central share oina lupa crore kunmanga lising ni phumdoi sanction tabung lobangam sia asina Transporter amasung fire price soap agent singi phangpham topa sing pithok awaba kuganba ngamlagani haiki transporter singi sel piba ngam kibaga loinena fire price soap agent singi oina Imphal West district ki thatara nipan gi punelupa crore aniga lakh kuntra taret lising maripum mapan ga supna gi lupa kun Thawbal district ki oina Thatara nipan gi lupa crore aniga lakh kun mathoi lising marifuni thoiga chani hompumari amasung Kangpopi district ki oina Thatara mari gi lupa lakh kunmari lising homudrani thoiga chamnga tarani thoi punna lupa crore mari lakh marifumari lising ni phum doiga satret homudrani panasi sek winangasi khusinaki bani Sanfam singasi agent singda yobada deduction taudanaba amadi thamoi sengna district supply office DSO singna thabak tauna bamasung agent singna sumating panganing bagi apamba phongduki Manipuri ba tai district issue moigi document se jang sing silo silakpa kanda dum continuously pirani akoi central share si huji phawda napsa hograbagi tungda akoi amukta phangba ngamdri ado handak sarkar sigi edi credit oina sarkar sina lokhat chaba step amoina honorable CM Biren gi makhada akoi concern minister in charge na hona jarga handak si central share oina 25 crore 43,000 se handak akoi sanction lawba ngame Nakala Muramda Thas ki tang Kolumdoida PCT Suel Pamdagi Thawahaluba Manipur ki speaker gi gari Yakhidabagi matangda Thangalaki ba report ki sabsaba finding hayeng khangmangam lagani haina CF amasung PD minister na phonglokre magna makha taraduna complaint report hek phangbaga lenga ki akanba instruction makha da IOC na hariba oil pamasi thingjindun lakibani hiramasi gi matangda Tinsukia Terminal Malom Depot amasung PCTC da laiba thawgi sample lobada hauzik fawbagi oina finding laite sample ahum asi Digboy Refinery Lab ta thakre masigi sapsaba result atuma matamda suksoi soidana khanglagani karigumba hirama amatada thaw adulteration tawrambagi khudam phanglabadi PCTC oil pump gi mathakta chapsaba action lakhutkani haina mangna phongdoki panbayai hauki banamit aduda
Speaker ki gari yadre haiba report lakpada ki IOC ki official singna oil pump asida satuna yang slubada pump asigi nozzle dagi oil tanker amada thau singthoktuna leramba thengdarapani thaudok su lerongkibani IOC ki ayaba yaudana marketing discipline guidelines to guidena pump dagi thau singthoklambagi damak PCTC oil pump ta IOC Imphal Division Office na so cost notice thaduna numitarini ki manungda paukhum pirnaba khangalakhiba laikhrabani loinana thau yali yandi haiba khangdoknaba lab ama Manipur da thambinaba Union Minister Petroleum amasung Natural Gas ta sie thaduna khangalakani haina speaker masam angna phongdokiba laikhrabani Huji Bodo test over the Dimagi anything like the complaint the Pangi results the Adu Bukayumba Moina final winner Toriba results na Maduda anything manipulation Toramba Columba at the adulteration Torma Kotpagi Kudam Pangtaragade Sakagi Saitagi the legally subsub action Laugani Aduna Masina Maram Widana Queen Conservative BCTC one of the best. The ma'ams even the way in a conservany. Subsaba Rizalama, Pangdrivina Hosima Kidi, Ibangamdri. National Council of Educational Research and Training NCRT New Delhi na Pangtokpa Educational Exercising State Council of Educational Research and Training SCRT Manipur na Matau Tamba Matau Tai Haina Education Minister T.S. Radhisyam na Fongdokre. Wapam asing Directorate of SCRT Manipur amasung NCRT na sinduna Lampel Pata Laiba SCRT gi multi-purpose hall de pangthokiba regional consultation workshop on post NAS interventions undertaken the report card and pedagogy intervention haiba thoram ama haudokpa the minister na phongdokibani thoram aduga mari lenana minister na bakhata na phongdokibada education na problem khudimakki solution purakpa ngami maramaduna Mahiroi sing mamatau karamna motivate tawada gi haiba aikhoina khanthaba matam oire Mahiroi sing na so larik ningthi na tamlaba matung thabak phangdre haiduna tumina laisinba gi mahuta thabak piba ngamba mioi ama amam oina naba honagadabani haina su phongdoki maruina Manipur da lairiba tongan ba furup kunthra taruk asi masa masa gi loan tongan ba laibana singi mafam singdadi mafam adugi lol khangdabu ozana larik tambibada awaba thengnadaba nate Mafam adugi loan khangdaba oza amana pikliba mahiroi amabu matau karamna mapung fana learning outcome putopu ngamgani haibasi wahang amani maramaduna mafam adugi loan khangdarbasu anoba method sizinaduna mahiroi singba ningthina takpi tambiba ngamnaba honaba matau tari loinana mahiroi gi classroom sing innovative ohennaba oza singna honaba tai textbook tagi phangba knowledge khaktana mahiroi singna exam da mark yamna phangba ngamkiba yai adubu hairiba larik takpagi system asina ngasi pangtholeba workshop asige pandam adudi phangmang ngamloi haina classroom bo research oriented ohenebagi apambasu mainab singda appeal tauki Director of SCRT should learn from NCRT how they have conducted this exercise. How can we motivate our children? That should be, according to my opinion, very purpose of teaching students. We can guide them, but rest, researching, asking themselves why, how, what and when. Let them ask. We have to make them ask all these questions. Then I think the very purpose of education will be achieved. Otherwise, simply conducting exercises, workshops, consultations, and there is no achievement. And our children after getting education, and they become problems of the society and problems of the parents. That I am not able to find a job. They should become job providers. Red Cross Society Imphal West ki member mapan sab kangbo amana ngarang dagi hauduna tongan ba mafam singda leiba pokpa da ngairib angang dagi hauduna sahi manga phawbagi manda leiba angang singda polio hidak pithakre Red Cross Society Imphal West ki secretary ora tanalu singba kangbo aduna pasoi yurembam haurang uripok lamsang amadi lamdeng tongan ba mafam singda yumthong khuding sangduna polio hidak pithaki panba yabadi Manipur khakta natana India amadi malengi mafam pumbadagi polio laina maru phangna muthatnabagi wakhalonda state asigi oina so health minister Jayant Kumar angang singda polio drop pithaktuna intensified pulse polio immunization program 2018 haudoki loinana haudo
Haudokliba Intensified Pulse Polio Immunization Program 2018 asida state asigi tongan ba district tarani thoi the punna polio board listing om gat samnga marfu manga hangdoktuna angang lak aniga listing yangkai sani barpuni thoi da polio hidak pitakna pandam thamlibani. Isuna Satagadaba business meeting Myanmar India ngasi Mandalay the Haudokre Mazima Foundation na Sinduna Floating Hotel River Road Mandalay the ngasi ayupung tara taba matamda Mandalay Government ke Minister of Planning and Finance Amadi Consulate General of India Nadan Singh Baiswara anina opening speech pidun Haudoki Ngasige business mifamada Manipur Mandalay amadi Saigang ge Maikaidagi delegate amamna presentation piki tungda delegate sing discussion tauki business delegation team animakna Council of Myanmar amadi Prime Minister of India unaba Northeast India Land Route Trade Center Mandalay the thamba connectivity phagadanba Consulate Office Imphal thamba Visa Issuing Office Moria Masung Tamu the Thamba Lunana Rupee Amadi Kayat Exchange officially legalized Uhenaba Wafam Singh Thamki Manipur delegate Singbo MLA Sursandra MLA Brozen MLA Sursindro Amadi Egis Committee ke convener RKC Basandra Lusinki Manipur delegate Dr. Palinsu Yauri Myanmar ki Maikai ke Myanmar Press Council Saigang Amasung Mandalay ki entrepreneur Kayana Sar Uyaki Business mit asigi numit ini subami pham hayeng Saigang government ke minister Dr. Mint Nangna Moniwada Haudokani ngasi phamgiba mit sida ahanba tourism ne health sector ne aduga free trade ahum sida koi khana jabani akoi normal visa sina sangba hek yadri koi di akoi hoji lepiba decision di kanglup ani ma ke site lepiba decision je visa on arrival loidri koi people to people connectivity people to people contact sigi por laitri koi di akoi business ai sungtau to we aro se akoi decision ne aduna masi yam thuna hangna na ba yam thuna cha sok cha sinda apan ba pi dana ba normal visa na akoi na so dum chang ya ba moi na so dum akoi da chang pa ya ba pot si thuna oidri koi di yaro hai ba si akoi sigi wafam si yauna akoi warep khar laure hai jab tai Ngasigi business meet aduna Manipur amadi Myanmar gi pawmi singoiba common platform ama semnanaba printing press amadi electronic media singi mathau taba polam singbusu border trade ta hapsinnaba amadi Manipur amadi Myanmar gi pawmi singi oiba interaction program sang nine sinba asina singba kayasu warep laugi haina Myanmar kongsata Manipur gi business delegate pulu singliba egis policy Manipur gi convener RKC Basandra Fongdorli Laiba ani sigi common platform ama se Manipur ga Mandalay ga or Jagang ga lairiba Myanmar gi press mayam sing siga Manipur ne North East ki lairiba siga punjhala common platform ama laiba aduga media interaction regional interaction hype time media gi se yam tu sahi mada yam drabada mukti tawba aduna so that laiba ani gi thoiba problem mayam sing si press na kamain tawraga paw se exchange tawnaba at the same time laiba ani sigi pitch and development thai tare sidai sida press na kari thodang lawba yabage haibagi matang du da press su thodang lawba sahi khudingi ani si exchange tawnana ba phamba si yanaki ngasi mifam si Ngasige business meet adri laukiba resolution singado memorandum oina Mandalay government ki minister Dr. Joe Ment Mongda Manipur ki business delegate na pisan ki amadi se minister ga office of residence da pangtho ki ba unaba ki thoramda Manipur ki delegate polu singliba egis policy Manipur ki convener RKC Basandrana presentation pidun ngas laukiba resolution singado masa khaina thamki Manipur ki MLA Y Sursandra MLA Paunum Brozen amadi India ki ate mihut singh na presentation pidaba tungda Mandalay ki minister na resolution sing ado amamta oina mahagi government amasu Myanmar government na kari tawa yabagi haiba kumna wa tanaragi haina su fongdoraki As a Chief Minister of Mandalay region, now I am very happy to meet with the representative of Manipur. They came to Mandalay and play soccer in Mandalay. But whatever we may be, we have to cooperate with the Manipur. I think the visa for Manipur, I will try to submit this proposal to our union level. I will try my best. Yeah.
उखरुल डिस्ट्रिक्ट के सिंगाई ब्लॉक तलाइबा लोंगपी काजु खुलदा पुआर की मतमदगी खुल अदुदा सथरकपा मरुमरांग थाबा लोरी लुता फनिट अमसुंग नुंगबी सफु हमपाई ब्लैक पोस्ट की कुमई पांगथोकले मरुमरांग थाबा अमसुंग सफु की कुमई असि खुल अदुगी खुंजा अमसुंग खुल की ऑथोरिटी सिंदना ngarangdagi satarkhibani kumai asigi ngasini ni samanumita forest and environment minister T Syam Kumar amadi MLA S Subhash Chandra Susar yaki Tharamadra nungbi sapu saba wa kaba bamboo pole climbing ok athong masaba hanba tanaba masung wooden cart ki lamjel tanaba singba sing pangthoki khuladu ki khunja kayana kumai manungda pangtholiba athohen tanaba du mieng tanaki ngasige tharamadra sar yaki ba minister gi mafamda khulgi maikai de ke kaithel sabinaba lambi seminaba gi warul yauba memorandum amasu pisinki Villages da koina ujian da na ba koina forest department da mathagi 1890 da koi scheme hape scheme jinji mi mana uji preserve tawna ba resident growers jinji si preserve tawna ba koina paisa da pi gane village da adu re gadi koina koi gi environment ji na ko ngane jin uya badi thime koina adu swada mo livelihood ki koina pi da gadi adu villages na swadu ya hoida mo ki ni sigi dingbi gi safu gi da makta ay dukan mafam ma so pi ga ni phal aduga masagi sidai ba safu me amji patana adu yu la gadi yam kanam ne hay tani safu si yo lang ba dum pali de lai ga ne Coordinating Body on Scheduled Tribe Demand Committee amadi Scheduled Tribe Demand Committee gi lamdamasi gi masak naiba mioi singdagi mot loba khongjang gi manung sanna hana gi medical officer Dr. Thiam Suresh ku unadra wari sanakre Maitei singasi karigi damakta Scheduled Tribe ki list yahon gadori bano haibagi matangda mahangna phongdok tulduna state asigi mioi singasi matam amada kanglop ki amadi puruk ki khena balaitaba tribe oina punna himinarmani Maitei singi haurpham gi khongul ligi hairabadi historical geographical amadi archaeological factsing khangba mathau tai hainaso phongdoki aikona historical factsing khangbana set asida tangdu laita dariba asi koganba aikoge population asina khang liba asidi puari gi tangkak tangkhai ama khaktani hainasu phongdoki hauji oriba general category asida asum leiba taragadi maitai haiba furb asi nomadi mutkigadra haibagi akiba maitai singda poghalle haina makha takiba galunena maitai singi ariba asengba identity aduda puraknaba lenga gi puning singselaki Supreme Court of India gi Justice Markande Kajju amasung Justice Gyan Sudha Mishra anigi bench na haukiba ilising ni taramathoi gi January mangada hauzik leiba tribe natraga scheduled tribe asina mausa dagi lerlaba singni haina raita ki maitai singasisu mausa dagi lerlaba yalomi singni maramasina scheduled tribe ki lista changadabani haina su phongdoraki Gambir si matam da khoi border se Naga gi southern slope of the Naga Hills phok le me che ILO की convention number 169 27 June 1889 की सिद्ध यावरी से original tribal से करिनो है बता the community which follows the old traditions cultures way of life of their forefathers would be treated as permanent tribal society यम clearly सिम पल्ले बको मतलब हिंदू नाइस खर तो वो हो रहा है मतलब सिद्ध मोय जनरल लाइक को तिचंगल मियोन हाई जे है नाम तिताई अदु मधु की सी लेब्रा मोय उहम ना है दु हदर mayam ki palwa ki kanchen yawbra government ki kanchen yawbra matam dugi moy authorize oibra oidabra general ka de thing ha ka de karam ba chi lege karam ba government da ki chi lege se puthuk piu Office of the Profit Hall tawbagi damakta anoba lengak asigi Parliamentary Secretary ki thau puramba mioi tarani thogi matakta mamang sahi lesing tarani thogi October tang kunmanga da Manipur ki governor de pisin ki ba memorandum gi recommendation gi pakom atuma matam da pirak trabadi asumba phangnabagi damakta courta chatnaba sem sadana leiri haina Manipur Pradesh Congress Committee MPCC gi President Tian Haukip na phongdokre ngasi Congress baban da pangthokiba pawmising unabada Tian Haukip na thahum surnaba phawbada recommendation adugi pakom amata piraktabadagi thas ki tang kuntareta reminder ama governor de pisin ki ingkum jalisini taratrake July tang
kuntarukta Supreme Court na takiba ruling amagi matung ina Office of Profit Hold tauba asi unconstitutional oi hairakpagi matung ina khongthang asi lakhulakibani recommendation asi hek thabaga mathangi numita Chief Secretary na Parliamentary Secretary Tharanithoi ki post asi discontinue tauki Hiramasigi matangda Governor na haidiba Secretary Singasi disqualified tauba natragana Election Commission of India gi opinion sek lauba tauba yarabasu ngasi phawba thabak oina paikata na leiri haina pendabasu phongdoki Article 91 amasung 92 gi matungina Governor of Manipur na final authority ni aduna dispose to be you means disqualified to be raw constitutional yadav post hold to rubagi Office of Profit constitutional yadar badagi madam nang na instantly action lowraga disqualified toba yai ani shubana article na empower tobagi matungina you have any right to seek the opinion of Election Commission of India haina ekhoi mangonda submit tawjabani sigi period phawda step lobi raktarbanina now after submission of the reminder we feel we are at liberty to go to court for seeking justice Ningka tamdringi mamangda British na siyam lamba census reporta Meitei haiba Kanglup asi tribe haina record tauri Hindu amade Kristan lining sing sanglakpadagi lamdam asigi phurup singi machet tabani British ki matamda chandaramba makhoigi divide and rule policy central government na namdana Indian Union da march tawhan kraba tawhan kiba state sing da haujiksu chanaduna thamli haina su mahakna makhatana Dr. Surisna phongduki tribe ki culture real ki kari mayam do loina bakse protect tawna yar se khoi hana gi original tribe le jarm do matam do khoi original tribe ha ko tribal means original le ram tribe tu bune min torse aduna koi tribe na le jarmi tribal lo ni le jarmi aduna madur protect to bigine si sti yauri basically adu de khoi no ji protect to bu khoi di mang do re ha bisi bung tak bi yam chom bane khoi di sum sotar ni kom da after century mari matung di pong mang gi phim ju lai ko or mang dar maksu mayam minority tan le phim lai khoi di han le jarmba facility ma le jarma to protect to bu chakoram bu hoji khoi one of the most economically backward stay ni backward tribe le khoi lo na bakse All Manipur Students Union M Suamasong Maram Kolen gi Kunja Singapore na kusam naraga Maram Kolen da leba Catholic Church da nomagi oiba free mega medical health camp ama pangthokre ngara mafamadu da thungkiba M Su gi thaumi singa khulgi Kunja singalunena khungi awara pa singi matangda interaction program ama su pangthoki hairi ke maduga mari lenana M Su gi president Manjit Sarang Themna Maram Kolen circle gi ADC member Erang amasung Bilesip ke Nambada lengyan phi amma kudol tamki Kem masi senbagi matang da Manjit Sarang Themna Fongdorpada hel ke khudong saba watna phangli basingi manung hanjinaba khul singda ana layengi maramda kharada werbasu mengkhatpa ngamna na tongan ba mafam kadi emsuna hel kem pang thoktuna lakli kemadda gynecology ENT medicine pediatrics amasung dermatology department sing da JNMs ke director singna mateng pangbiduna kunja sing da layeng bagi khudong saba su pike ngasi pangto ki batongan ba athohen tana ba adu dam ko mathang ta khraba mi sing da su manamatum yanthokhi Kanglai Park Students Association KSA gi mayaloi sang da pham khiba mi phamama da January gi hauki patang kuntareta association asigi Imphal West District ki HRD secretary oiramba Hizam Asisna manumatam sadan lekhi dabada awawa phongdokri haina chilomada khangalakli mi phamada da association asigi tongan ba masaloi sang kya dagi mir kyan sar yaki hauji matang swaida break matang lojage break matung da Lengthong ngambi kaithel da mahut minister na ahen ba mioi ama hapsin laba honarak bagi hai honari habagi pau amadi Manipur ma samaling tonga tonga I pau sing pudan laksage impact nis ba meng ta dalebio break matunga taram loksere hojin makhata ba pau da semjen ma loikhra ba so lengthong ngambi kaithel da anoba sai na ba lakpana nupi sing na pot yon ba left kre lakleba yumsa kaisa phawbagi manungda kaithel ge sai na ba si Mainaba Minister amasung authority na Losindrabadi Sagol Senamitagi Lithongambi Kaithel Tingjin Gadori Lithongambi Kaithel ki set number 4 da Mahut Minister na ahen mamioi ama hapsin na ba honarakpa thawongbo pen da ba phongdok to nang thas ke kunithoi da lengak na miam da kusin nakraba Lithongambi Kaithel da laluritik
tawba ngasi phawba leptuna lakli ngasi Manipur Press Club ta linthonga mi kaithel gi set number 3 set number 4 da hanadagi pot yonduna lakpa license paiba nupi ni phumari gi apunba mifam mihut amana pawmi singa unaba mada hauzik oriba kaithel gi oiba sei enaba singa si tung koiba waru sinama purakna ba honabada lamdamas da laidiba mipum khudimakna mateng pambiu haina su appeal tawrakli set ani asigi mahut sinduna aitsi bino kumari na hai linthonga bi kaithel gi set number 3 amasung 4 da nupi ni punipa na pot yonduna lakpani adubo kaithel asi semjilaba matungda kaithel asi da hana laitaba miyoi ama miyoi kharagi khudong saba yenglaga lot lautu naraga hapsin ba asi yaba ngamloi sei na ba sin maram oiraga nomagi sara tanjana ba thorliba nupi kayada awaba mayok na halle phiba masida mainaba minister amasung IMC na taba matamda miyeng sangduna sei nreba miyoi singasi happy dana bataubiu natrabadi kaithelasi tingjinbagi khongjang sangsingani haina Bino Kumarina section 1 thamlakli kaithen sida mi nifu nipan mi kunmari leibase mi nifu nipan da lagi helan binu haijare mantri na ayaba pire moina amuk municipality ga tanaraga khoigi mark si tawbiro haiba matam da moi lamdai da mantri na muk thinge mi nifu mapan phamalo macet khara lemi ba saruk tu na ko na khana se haidana mo haibire adugi mamang da so ani rak ye khre adu so moina muthat khre kaimte action su lobidre akhoi su samam na ba ma di leire kaithen si saraga hongjela ko matam da mi nifu nipan si dagi henbe yaro ya na haiba mi si kakhrabani municipality na mi nifu mapalu taw harabani na khoi de du di yaro ina ngarang su yek pa yadana yek tre yumsa kaisa bawgi manung sida pubirakta ba targa di sagol sen dagi akhoi ni kaithen si thingel lagani Manipur government ke Home Secretary ne thadorapa cholamada Home Department sinduna hayeng Gandhi Memorial Hall da Martyrs Day observe tawgani hairi thoromas the Governor Dr. Nazma Haptula amasung Minister Nongthom Birian anisu saryaga nisu hairi Thawal District Police amasung Narcotics and Affairs of Borders nap ki apun makangbu amana ngaranong thilpung ohom khairum taba dilong haurebi sandra khong da yum khuding sangduna thiwama ki tabak satabada nupi amadagi selune lupa lak ama lising tareka I Sanipan Kuntraga Lunena heroin number 4 amasung tablet sing fari hairi Hiramasigi Matananga Sinungtil Napki Office the Narcotics and Affairs of Bodagi Superintendent of Police W Basu MPS Yauna Paumi Singa Unabada Thawal District SPK Mega Sadarana Haikibada Lilong area da miyoi kharana illegal activities khara sathari haiba pau phangwadagi Thawal District Police amasung napki personal singna All Lilong Anti-Drug Association amasung Anti-Social Prevention Organization ga khusam naduna thibomagi tabak adu sathakibani maduda police ubadanupi ama mananakpayum amada sensin kibadagi phaduna sek tawrubada angopa masugi heroin number 4 gram Marifuni pan dasmik ahom brown masugi heroin number 4 gram tarahom doi dasmik ahom WY tablet piece sama lisinga magachani humudra manga N10 tablet piece chani marifu mapana masung selun lupa lak amaga lising tari chani pan kuntra phagat pangam ki pharabanupi adu dilong haurebi sandra khong dagi serabanu ls ibem sei kuntra mapure ba mahabat minhadu kawi nupi asidagi phagalaba senphamasi mahakna maye kaba chinjak leiba yon ba sijanabani pharabanupi asigi mathakta case ama register tawba galone na makha taba investigation tawnanaba lilong police station da khusnakre haiki Singnaba nupi ama timse mayamse lakpada moina haifet singnaba haitare tawbadagi chensinggibdagi yumse cordon search tawdana tawbada nupi sidagi polam khara mana cancel tawramba khara phangwa ngamki gram chamaga ama 0.6 si heroin powder sida phange aduga 1275 numbers of WY tablets aduga 289 numbers of N10 tablets ni aduga sienoina Masi transaction tawrami masida lupa lakh amaga lising tariat sanipan kontra 1,07,830 sisu khoi sis tawi masi mana drug yonthok yonsin tawbada sizinaba paisa ne se mana reveal tawi aduna Lilong police station da case ama lokhatle Logi wamata tharamba lupa lakh kun mangarong gi oigadaba yamlaba popi pami sing yanthatuna mangan kre Sagulmang police station ge manung sanna chanung kunjin da ekar
Mangarom the Tharama Popi Pamising adu Infal Iski SP Kabib K IPS Lising Makada Edison SP Wangpam Kasa MPS ki Pauta Kalunena DSP Car Infal East Roni Mayang Mamadi SDPO Lamlai Bisozi na Infal Iski OC Narcotic Selga Punak Lusingdun Amadi Saulmang OC NCI Igi Tim Sing BDF Farsnal Sing Infal Iski CDO Tim Sing Amasung Nab ki Kambu Yauna Haida Drive Asi Sataki Bani Sida maya kabadrak sing lalonba sem saba madi pak sana thaban sing bakaya tauriba singasi yeng sinabagi damakta Manipur Sim Secretary na siamin oiba awama thaki multi disciplinary level coordination committee ama ngasida ginauna tabak hauna na basina kre haina lenga asig additional secretary home na thadurapa chirulaman hairakli Hairiba committee asida lenga asig secretary additional secretary home amasung special secretary home na sing mamatang sitna siamen vice chairman masung convener oinesar yagan Amasung DGP, ADGP, IGP Singh, GOC 57 Mountain Division, IGR South District Khudimaki Deputy Commissioner Singh, ASP Singh, Department Khudimaki, Administrative Secretary Singh, ASP NAB, Excise Commissioner, NCBG, Regional Director, Assistant Commissioner, Central Excise Amasung Deputy Commissioner, Customs na member oina yaugani hainasu Chirula Silamaka Tarakli. Coalition Against Drugs and Alcohol Kadana Landamassidagi, Maya Kabani Samaru Fangna Mutatnaba, Sangsilaba Kongjang, Sarukam Oinangasi, Wabagayama de Lamjaugi Mapam Karada, Satakiba Akanaba Drive Amada Mioi Ahumdagi, Yungo Lita Chamakun Mangamasung Yu Sumbada, Sijinaba Polam Kaya, Pakatungam Kre. Kada Kaksing District Committee Amadi Head Office Ki Taumi Singna, Sataba Drive Aduda, Mioi Ahum Pagat Ki Amadi, Makui Singadu, Wakal Taminer Bamatunda, Tado Kibagalunena, Makui de Pagal Polam Sing, Haidok na mangan kre kadana sangsil liba kongjang singasi dalam damasida liba khudimangna cooperation pibiduna konai asibo tinjang kaijang da masama upaba sakot pa iram da mama oina na bkhona min sihain leba miyam da apel tawrakle Nambol Local Council Communist Party of India CPI gini puni palak suba conference ngasi Nambol Khori le kaida leba CPI Nambol Local Council office ta pang thokre haina Nambol Local Council Communist Party of India na thadorapa chirola mana khangalakle conference adu da CPI gi maroi ba thaudang lauriba mi kayana sarya ki amadi Manipur da house oriba sel thungi amadi political gi oriba phibam singasi gi matangda kumna khanan lakhi haina warip kaya sulau ki haina chirola sinama khatari Thasiki Kontremasi Konipan Fawa Numit in Subna Mandalegi Mandara Thiri Sports Stadium da Satarakiba Myanmar India Women's Football Friendly Matching Lisin Taranipan Ngarang Lusin Kre Luinana Lusin Baki Thorum Oina Ngarang Numidang Hotel Mandalegi Ballroom da Mandalegi Minister Sindana Manipur Mandalay Amasung Saigangi Sanaroyama the official sing Mandalay Reason Lenga office singa Chawar Basagle Lama Punesamina Kre Grand dinner adugi sarugama oina Mandalay Maikai dagi minister gi Yas minister amadi atai official singda memento sing khudol tamlaki Manipur gi Maikai dagi su Mandalay minister mas official singda Manipur gi Kangla samadi ta sungoi singi asaba memento sing khudol tamki Myanmar gi nat oi bazago isai kaya utuna tiliba miyam gi poning sing sinki Manipur gi nupi sanari singna Myanmar gi jagoi gi tantha da thawal songduna Mandalay gi minister official masum sanari singda angak pamong da harau nuai bagi inot piki Thauromgi Aroiba da Mandalegi Cultural Trove Official Sing Manipur Saigangamas Mandalegi Sandari Singa Punna Zagoi Saminaduna Lebak Anigi Marakta Afaba Makhalgi Mari Ama Leba Yai Amadi Soidan Lerakani Haibagi Ingit Piki Himachal Pradesh ki Unada Sathariba Junior Boys National Football Championship for BC Roy Trophy the Manipur Mai Pakri Hairi. Ngasi championship asigi sanaka ba match amada Manipur gi L Robinson na match ki mapan suba minute san ki amata ngaira ba panjal aduna daman amasung diubo panjal amasino de maiti ba piba ngamki thasigi kontramati da Manipur amasung Lakshadweep anina lamba taunaragani hain All Manipur Football Association amfag general secretary na thadurapa jewlamana khangalakli Register of Societies Manipur Register Achrupa Sundarana Aran Mamongda Manipur Masters Athletic Association Mikal Pangtung na Bahonari Haina Maral Sirkli
mikhala se niyam sumna pangthoknaba law court ki mateng fawba lawgani haina Manipur Masters Athletic Association ki members singna 61 thamlakli Manipur Club Tapam Unabada Manipur Masters Athletic Association ki treasurer Nauribam Subadani Nahai Association Executive Committee Khanana Bamikal Sayesi February Anida Libebasi Yaningde Aranma Kaya Yaure Masiki Sumatakta Manipur Masters Athletic Association gi member Yawba Mioi Chama Marina Saba team Ama Kotramapan Suba National Masters Athletic Championship Yaunaba February Taradaki Delhi Satkadaba Laibana Association asigi mikhalasi championship asiluraba matungda pangthopi haina su subadani appeal torokle legal gi oiba adegi ain gi oiba matungina tawgani haibagi wakhalon do khaida su leije aduga yaragadi tawbidabana phai sanaroi singi yengaga national chaluraga halaga tawsena haijabane koina habje election tawbino haibenate election Association dia mana paisu ya mana paisu ai kesukai dia Manipur kita makta kona riba association ni ado koi ju kesukai dia na khalli tau betul bu national chalu raga halaga tau jena haja benen dore sana namfu da tau rai jina di magi kari umba plan nama da tau bani hai bese akoi wakanda leje Ngarang dagi hauduna February ma faba New Delhi ke Thiagrass Stadium da sathariba Indian Open International Boxing Tournament ngasi Sarjubala Sabjit Sabamna Kenya gi on gear Christina bu mighty ba piduna tournament sige semi-final sangkre KG yankai mathoi category da Sajubalana on bu manga sinoda ngasi mighty ba piki bani lakliba January 13 da pangthokadriba tournament sige semi-final Sajubala amadi Mongolia gi Orkivat Jargalanga lamba taunargani Ahum Suba Imam Manisang Memorial State Level 4A-side Mini Boys Under 35 kg Football Tournament ki quarter final match sing Sanaba Shem Saba loikre. FIFA Under 17 World Cup ki Sanaroi Boris Thangjama Masung Kumantem Ningthoi Ngamba Anigi Ahanba Oina Football Sanaba Haurakiba Rising Knowledge Club Koyathongi Sanabongda Ngasi Sanakiba Ahanba Lekta KSYC Kurai Sanaba Laktabadagi UUFC team B Uripokna wa over Fankre Anisabel Lektana Lions Club Kangjabina KSWC Kurai Kongpal bo Panjal Amasinoda Mighty Papi Bangamkre Satepa tournament sing Arabel Lekta UUFC team A Uripokna DCFC Naurem Thumba Panjal Anisinoda Mighty Papi Bangamki Yengkom Sanjib ki Sendang Maka the Rising Knowledge Club Koyathong Sinduna Club Asiki Sanabong Satariba Provol tournament sida Provol team Talanipana Saru Yari Ngarang amadi nahan pangthok ki batay suwa Federation Cup lising nitara nipan ge title Manipur bodybuilding team na lawkre Manipur bodybuilding team asi Manipur police ke course su oi betanatna Asia Pacific silver medalist amasu Mr Universe su oiriba Havilda Y Nilbinul Singki cup asi gi KG Manipur ge category de L Risikant amasung KG Hompu gi category dana L Gopi su singana sana ge medal lawrki Silver medal na W Kiran na KG Humutra manga masung KG yakai manga tana L Netan Lauki aduga KG Marifu ke category de NG Sursandra na bronze medal laurakre Marisub Ima Panthobi Trophy Men's Open Fab A-side 5A-side Football tournament ke league match sing makatana sandari Komba Youth Organization sendana Komba Nong Thomam Laikai de Labor Club asigi sanabong da pangthok liba tournament asigi ngasi ayuk sana ki ba ahan balekta KMLDC kai khu gi sanaroi Krasna San Kiba Amatangari ba Panjal adana Boy FC Khongman ba Panjala masino da Mighty ba Piki Anisha balekta na NIDSU Luang Sama masung CCF Secretary Anina match ki api ba matam da Panjal amata sanadana draw sat pat draw sat ke
tournament asigi ngasi nongthil sana ki ahum suba lekta SED sedok kongba khunau gi sanaroi nonona panjal ama sanduna IP kongba panjal ama sinoda maiti ba PK mari suba lekta na HL SYDO huirem laikai amasung DFC bamo laikai anina match asigi apiba matamda panjal ama sanaba ngamdana draw satki satriba football tournament sida team kuntrana lig match sing da akan lamba taunari haye makata ba match manga sanagani Kunipan Suba Sub Junior Artistic Gymnastics Championship ta Manipur gi nupi masa Grismi Pangambamna Best Execution gi manalo bangam lakre Mumbai gi Wadalad Thas ki Kuntarukta gi Kunipan Power Gymnastics Federation of India gi Makada Maharashtra Amateur Gymnastics Association Sinduna Sathagi ba Championship ba sida Manipur gi Saide ji sana samna Best Coach ki mana famangam ki Championship asida India gi state taratarukta gi sandaroya masung official sani marpu yankai manipana saru yaki bagalena Manipur Gymnastics Parents Association gi T Sunil Rami suna masung P Akhilusu saru yaki Ahanba Haibok T20 cricket tournament TCMDC Thongju amadi model club singamaka ani mai pakre Manipur Cricket Association gi meng makada Langthabal Sporting Club na sinduna ngase ayuk Langthabal Public Ground sana ki tournament sigi ahanba lekta TCMDC Thongju na tos ngamdana fielding hana sana bagi ware lauki match asid ahanba betting sana ki baki IYC khetri il mapalna abiba over Yoga da ball om wa ningaida wicket taramak turaga run chama manga lauki masigi pakum da anisuba inning sanakiba TCMDC Thongjun over taramapan ga ball mari da wicket tari lauraga run chama ga mapal lauduna match asi wicket ahum da mai pakpangam ki match asi ki man of the match na wicket mari laukiba TCMDC Thongju gi bowler tulajit nata ki Satharaliba cricket tournament asigi anisuba liktana tos kam kiba model club singa makhana match ki api over kunda wicket mari turaga run sama ga nifu mari lauki match asigi anisuba inning sana kiba cyclone thamui ban api over kunda wicket taruk turaga supna gi run chama kun mari lauduna match asi run kunda maiti banangki run yang kai mapana ma de wicket ama laukiba model club singa makha gi all rounder TS Kumar man of the match taki Sathariba T20 cricket tournament asida cricket team kunma tuna sar yari thas ki kuntareta sathariba tournament asigi makhata ba mitsing sanagani thas ki taramai de kakwa baza public ground da satharaki ba ahanba Hanif Saha Memorial State Level Manipuri Muslim Football Tournament Listening Taranipan gi ngasi sana kiba match da SIC Singa Thawbal district na BYDO Borayang bi Panjal tarit amada maiti ba pikre Kwaktar sathari ba tournament sigi hayeng ahan ba match da sanaga da ba PYDA Kwatha Gram Panchayat amadi YDO Sora Anina lamba taunragani amadi anisuba match na Faso Khetri Mayaleka amadi Dynamos Mayang Ifal ga lamba san taunragani Hauji sathariba aile ki ngarang sana ke ba match da Gokulam Kerala FC na Silong Lajong FC ba panjal ahum ani da maiti ba pikre ngarang Kerala gi EMS stadium da sana ke ba match da Gokulam Kerala FC ke panjal ahum adu match asigi min yakani to humdra maria masum muftrat sa pamatamda Muhammad Al Azmi Kiwi Zimomi amadi Arjun Zayaras masan ki amadi Silong Lajong FC ke panjal ani aduna match ke minute kun manga masu yakani ba sarpada Abdulli Kofi amasung Ojo Hu na san kiwani lig asigi mathangi match tang hayeng Kolkata gi Barasat Stadium da nongtel pungan itaba matamda Kingfisher East Bengal amasung Minerva Punjab FC lamba taunaragani hayeng atoba match amadan namidang pung nipan taba matamda Goa gi Tilak Maidan amasung Sursil Brothers FC Goa amasung Manipur gi Neruka FC lamba taunaragani Hauji sathari bamari suba India Super League 2017-18 football tournament ki ngarang sana ki match singda Mumbai City na Goa FC ba panjal mari ahum da amasung Jamshedpur FC na Eleko
Eletico de Kolkata bo Panjal Amasina the Mighty Pikre, Goagi Faturda, Stadium Sanaki Mets Adu the Mumbai City, Panjal Mari Adu Metski, Contrataro, Homudra Sarpamit Singda, Taigo, Nasimento, Dos Santosna, Amadi, Metski, Yankai Mari, Maripoto Sarpamit Singda, Esli, Imanama Sung, Balawan Singhana Sankibani, Aduga Goa FC, Panjal Ahum Aduna, Ferran, Korominas Amasung, Metski, Contrabari, Homudrani Pansaba Matamda, Manuel, Lanzarote Brunona Meskini Pumanga Suba Minutes San Kibani, Narang Kolkata Solex Stadium, the Sana Kibatoba Metsamadana, Jamsetpo Fcina, Atletico de Kolkata Panjal Amasino the Mighty Piki, Jamsetpo FC Amatangairaba, Panjal Aduna, Matthews Goncalavs Amasung Metski Umputruk Sabamin Singda, Pankiba penalty the San Kibani, Saturday Asigi, Matangi Mets, Laliba February, Amagin Midang Punipan Taba Matamda, Mumbai Football Arenada, Mumbai City Amasung, Jamsepu FC Lamba, Taunagani. How's Arabada, whatever Palmana Pizzeri? CF Amasung PD Minister Karam Siamna Napsagi Agenda Amasung Transporter Sindalupa Crore Mari Henbagi Check Singa Sikusinakre. Education Minister Radhe Siamna Classroom Singu Research Oriented Ohenabagi Apamba Education Gimaina Singa Taxilakre. Naminini Goiba business meeting Myanmar India ngasi Mandle da Haudo Kre Moria Masung Tamu de Visa Office Hamayauna Wafam Payada Yana Kre. Nong the Semjin Baloi Krabali Tonga Mikaitel da Popom Pamising Matang da Anova Say na Balakwa Haure Nupi Singna Port Your Malep Kre. Parliamentary Secretary Taralithoin Office of Profit Hall Taubaga, Marilyn Hakiba, recommendation Gi Pokum Atubada, Pirak Naba MPCC na Taksilakli.